मरुएब पाव खांगबोक के आरोंग थोंग मखोंग की लंबी चटफमदा युंग कई साजलकपदगी खोइसावनरबा मियामना हौरक्तुना सिदोखरे पुलिस ने टियर गैस सेल कया कापतुना मियाम तनखाइनबो होटनखरे पुलिस की कस्टडी लेखिद्रबा खोइसनम सनाजौबा मिसिगा मरी लेनना सेनरीबा पुलिस कमांडो सिंह मतिक साबे सेराकपियु हाइदुना ngarang numidang lamlong कैथेलदा मेरा पाइदुना मियागी खोंजंग चंगसिनखरे वाबगाई लमखाई बाजार मनाक्ता लेबा मिल अनि मैना तुमना साखरे लुपा लाख 132 रोंगी ओइगदबा पोलमसिंग मांग ताखनखरे अमदे मणिपुरदगी IAS ऑफिसर अनि हाइबदी डॉक्टर बुमलुनमांग बुआलनाम अमदी के मोजेस सलाइबो मिनिस्टर ऑफ फाइनेंस सेक्रेटरी सिंह ओइना हाबलखरे खुरुमजरी ISCOM MANIPURI पाव मीटिंग ताबीरिबा ख्वाइ पुनमकपु ताराम नोक्सरी हौजे पाव संदोकना पिजरी थौबाल डिस्ट्रिक्ट की खांगबोक आरोंग थोंग मखोंग हाइबदी आरोंग तुरेलगी मपानदा नमदुना लम हेंजिना युंग कई साजेलकपा थिंगनबा खांगबोक की मियामना थुमजिलकपदगी मियाम मदुगा डिस्ट्रिक्ट पुलिस अनि की मरक्ता सरांगनबा फिबम अमा थोकलुरे मियाम मदुबु तनखाइनबु होनबदा पुलिस की माइकैदगी टियर गैस सेल कया कापखि हाइरी आरोंग थोंग मखोंग मक्तदा लेबा वाइखोम सोमेन मियामना तयाय हाइना खंगनरिबा मियोय असिदा आरोंग तुरेल मपालगी लंबी अदु मसागी लेफम थोकपा पाक साउबा अदु खाकनबा हाइदुना लाखि अदुबु वाइखोम सोमेन हाइबा युंबु असिना युंगी पिलर मखोंग हौजिलक्तुना सेम सागतपगी थबक सथबा हौरकपदगी ngasi ayu pung tararom tarakpada khangabokki miyam हौरक्तुना सोमेन गे सागलेबा युमसिंग अदु थुगाइरकपने फिबा मदुबु लाक्सिनबु होनबदा पुलिस की माइकैदगी टियर गैस सेल कया मरुम कापताखि थौदोक अदु थोख्रब तुंगदा डिस्ट्रिक्ट सेटलमेंट ऑफिस की मरी लेनबा ऑफिशियल सिंगना मफम अदु यंगसिनखे हौजिक इरांग अदु पुलिस की माइकैदगी लाक्सिनख्रे DIG रेंज 2 पुरिबा जोगेश चंद्रसु मफम अदुदा लाक्तुना फिबम अदु यंगसिलखि हौजिक फाउबगी ओइना फंगबा पाउदा येनरिबा कांगलुप अनिगी मिहुत कांगबु सिंगा डेप्यूटी कमिश्नर थौबालगी ऑफिसदा लाक्तुना वरी सानख्रे हाइरी पुलिस की कस्टडी लेखिद्रबा खोइसनम सनाजौबा अतोपमिंग इबुंगोगी मिसिगा मरी लेनना मिसी असिदा जेनरिबा पुलिस कमांडो सिंह मतिक साबा सेराक पियु हाइबा डिमांडा ngarang numidang lamlong कैथेलदा मैरा पाइदुना मियांगी खोंजंग चंगसिनख्रे मिसी असिगी मतंगदा सेमखिबा जॉइंट एक्शन कमिटी अमदी तोंगान तोंगानबा मैरा पाइबी इमालुप कयागा खुसमनदुना ngarang numidang चंगसिनखिबा खोंजंग अदुना मणिपुरगी गवर्नर न सेनरिबा पुलिस की मियोय सिंह सेराक पियु हाइबा खोलाव कया लाउखि पनबा याइ मदुदी खुराई निंगथौबुंग लेकाइदगी खोइसनाम सनाजौबा अतोपमिंग इबुंगोबु अतोपमियोय मरीगा लोइनना पुलिसना फारबा मतुंग महाक फामिनखिबा मियोय मरीना थादोरकलगा महाकपुना सजिवा जेलदा थाजिनखिबने था असिगी 13 पुलिस की माइकैदगी सनाजौबा मसांगमलक्त्रे महाकपु जेनिम्स हॉस्पिटलदा अना लायंगनबा पुखलकले हाइना इमुंग मनुंगी मियोयसिंगदा पाउ पिरखि महाकी लोइनबीना जेनिम्स हॉस्पिटल यौबदा महाक लैत्रे हाइना डॉक्टर सिंगना खंगलखिबने मिसी असिगी मतंगदा सेमखिबा JSC की माइकैदगी मरा लैबा सिंह सेराक पियु हाइबा डिमांड तौदुना JSC की कांगुना मणिपुर की गवर्नर दसु अयिबा सेरोल पिसिंदुना मरा लैबा सिंह सेराक पीनबा तक्सिंदुना लाखिबने अदुबो हौजिक फावबा थबक ओइना पांगथोरक्तबदगी मियाम नंगारांग नुमिदांग लमलोंग कैथेलदा खोंजंग अदु चंगसिनखिबने कक्सिंग पुलिस स्टेशन की मनुसन लेबा वबगाई लमखाई बाजार अमदी मयंग लमजाव अनिगी लोनबा मरक्ता
Leiba sawmill ama amadi rice mill ama haukiba tang kun amadi kunmathoi gi lonaba ahing nongyai matung pung amarom tarakpada short circuit tagi haurakpa oigani haina singnaba maina tumna sakre Kaksing fire substation amadi mayang Imphal gi tim lagtuna mayendu muthatnaba khonaki adubu mai sakanba pot ngakta oikhibana pak muthatpa ngamkhide hairi Yamna wana kanna hotnaraba matungda mai adu ayoki pung mapan lom tarakpada mapung fana muthatpa ngamkhi Presna phangpa paugi matungina maina sakriba milsing adu wabagai mayai lekai da leiba mayengbam Mani Kumar sahini futtaru apokpa mayengbam selung kauba mioyamana salaiba milsing ni hairi Thaudok adu so mill amadi rice mill gi machine sing yauna u phau yumda yokpa sa yauna punna lupa lakh kuntrani thoirungi polam sing mang takhan khre hairi Center na lokhalakhiba mukok thongba officer kyagi fam hongdok hongjin gi manusana Manipur dagi IAS officer ani Ministry of Finance ta secretary sing oina haplakre IAS officer ani adudi kuki zomi kangluk ki paite masa amasu oibatana tana ingkomja lising amaga chamapan marifudra ni thoigi Manipur cadre gi IAS officer Dr Bumlunmang Bolnam amadi Lising amaga chamapan marifudragi Manipur batch ki cadre oiriba maunaga kangluptagi ke Moses Chalaine Ministry of Finance ki makhada Bumlunmang Bol namna expenditure secretary amadis ministry asimak ki Department of Public Enterprises secretary oina ke Moses Salai anina thabak puba hauragane panbayai madudi masak nairaba officer ani asina tongan ministry da mamang da hana thabak puraktringaida Manipur lenga ki tongan pham kya pairam duna thabak toram labang aktane Ke Moses Salaina Manipur da thabak puringai matamda Social Welfare, Higher Education and Health ki Principal Secretary amadi Commissioner oina thabak tawrongki tungda North Eastern Council ki Secretary oina satkhibani Dr. Bunlunmang Bolnamsu mamangda Manipur lenga ki Health and Family Welfare TA and Health Planning amadi Principal Secretary to CM oina su thabak tawrongki IAS officer kaya Handak fam hongdok hongjing tawrikhiba sida Rajesh Agarwal su yauraktuna mahakpu Minister of Commerce ta OST oina hablakre Rajesh Agarwal su chahi kharagi mamangda Manipur lenga ki Chief Electoral Officer loinana Principal Secretary Home amadi Power oina thabak puram labani Imphal West District ki Lamphel Police Station na Kwanba Sagwalban Bijoy Govinda da ngasi nungthil pung amarom tarakpa adwaida nupi ama masagi mayumda thawriyan duna siramle leikhidраbi nupi edu khurai puthiba leikaidagi Bijoy Govinda da mayum palakhibi nongthongbam ningol RK Ongbi Lakhibai atopa meng tomba sahi yankhai mathoi mapuroiba RK Sauba kawi thodok thokfam da Lamphel Police ki team ama laktuna Lakhibai gi thawai yauddraba haksang lokthaduna postmortem gi damak rims ki middle singda pukre hairi Laikai gi mioi singna phongdorakpagi matung inadi laikhidrabi Lakhibai amadi mahaki mapuroiba saubaga ngase ayuk ningai sangdanaba amadi khatna sainabagi thodok thokhiba lei hairi Nupi sen baga mari lainana mioi mari yum amada phajinduna thamlambada chenaba mioi ahum ngarang Manipur Police na phagat khibaga loinana langol lai manai da leiba yum amada phajinduna thamlamliba mioi mari duju adubu tekta kaidana kanba ngamkhre hairi mioi mari adubu aki akhang pokhanduna phajinduna thamlambada pharaba mioi ahum adudi thangjam basanti leima sahi yankhai leifam thongjau mayai lekai waikhom gita devi chahi kuntra taruk leifam sangangai amadi kangabam sundari devi chahi yankhai taret leifam sangangai usekondagi ni hairi makhoi mari asina armor of Manipur haina mingthon balup amagi mioi singni haiduna phajinduna thamlamliba mioi sing adudagi su lupa lakh manga gi selgi demand tawrami hairi Manipur Police na lepa leitana lo na thingkraba lalhawlop kayagi mioi sing phagat pa leptri ngarangsu Manipur Police ki team na Imphal West District ki Wangoi gi mafam amadagi lo na thingkraba lalhawlop KCP People's War Group ki mioi amasu phagat khi hairi fagalaba lalhawba adudi haureibi awang lekai dagi Umananda Sarungbam kawi hairi
India amadi Bangladesh anigi ngamkhai paringda huran lanada logi wangmada Bangladesh tamna puna wa khonaramba san humpumapan ngarang Meghalaya da leiba sama marifudra humdoi suba BSF battalion gi kangbu amana kalhaure hairi akaknaba pau amagi matungina BSF ki kangbu singaduna Bangladesh ka ngamkhai tainari ba Meghalaya gi East Khasi Hill district ki umang amada hariba san humpumapan ase Bangladesh tamna puna ba pullaga thamlamba thengnarakibani hairi Kalhauraba sansing adu mari leinaba singda tungda khusinakre haina Meghalaya gi BSF ki PRO na thadorokpa serolamada khanglagli Jharkhand gi Bokaro district ki mafam amada ngasi ayu anganbada Central Reserve Police Force CRPF ki Cobra Commando amadi police yawba khutpu amaga khuthoknabagi thodok amada Maoist taruk sire thodog singa se ayu pung manga makhairom tarakpa matamda Bokaro district ki manung sanna leiba Lalpania kauba mafam amagi lugu haina khangnaba singda thokhibani CRPF ki Sani Gamapan Suba Commando Battalion for Resolute Action Cobra amadi police ki apunba team amana thibu humbagi thabak sathabada khut thoknarakhibani maduda Maoist taruk adu laikhidabaga loinana makhoidagi insas rifle ani SLR amaga pistol amaga fangbangam le hairi khut thoknaba duda security ki maikaida asok apanamata yaukhide hairi All Manipur United Clubs Organization Amuko amadi Thangmaiban United Club TUC anina khusam naduna sahi khudingi April gi tang kon humdoi da pangthok tona lakhiba Manipur gi aroi baningtam lal da sarok yakhiba sing amade lanfam adu da thawaina pontha pi khraba thawa singbu ningsingba amadi ikai khumnaba ussabaga loinana makhoi gi khongul libagi thorom sahi asigi oina su lakriba April gi tang kon humdoi gi ayuki pung 9 dagi hauduna Thangmaiban gi cherau singda leiriba atauba singi khubamda pangthok lagani haiba Amuko na thadorokpa serol amada khanghalagli thauramasi kumja lising amaga sanipan marifudra mathoigi Manipur ningtam lal ningsing numit April kun humdoi lisingani kun manga haina mingthonduna mahusagumna pangthokadabani hairi serol sinamakha taroduna ing kumja lising amaga sanipan marifudra mathoida tongan tongan ba mafam kyada Manipur ga British ka lantheng nakhiba adugi aroiba oina khongjomda mapung oina soknakiba akanba lanfam maduda imalaibak Manipur bu yeknaba British tagi kannanaba Manipur gi lanmi sing maru oina maitai lanmi singna top topa thauna lingjel uttuna lantheng nakhibani adugumba kumjali singa maga chanipan marifutra mathoigi Manipur gi ningtamba ngak nabagi aroiba lanfam maduda ekhoigi ipa ipu singna utlamba thauna lingjel aduna tungda lakpa Manipuri singda maraiba nungsibagi ihul ama matam suppada pibi bagi mathakta ngasigi mirolda thaunagi inot amasu piri bani hairaduna layoi khraba athauba ipa ipu sing adugi mafamda ikai khumnaba utpo oina thang tagi thogal tawbaga loinana hikat laikat tamgadaba thauramasida miyam pumana saruk yabinaba apil tawraklei Political party CSO na tragamyangi oiba apunma phirep amada punna lepminnaba ngamdaba political party CSO amadi miyangi tongan tongan ba mot amamam leibana irang asigi waroisin purakpada matam thinthabani haina RPI athawalegi national secretary soiriba Manipur state unit ki president Maheshwar Thaunawjam na phongdokre wafam asi mahak na moirang kampu social economy na sillaga moirang kampu da leiba puribi puraba laibung community hall da ngarang pangthokiba miyangi mifam amaga mari lenana wafam asi phongdokhibani Athoiba mithonglen oina sarok yakiba Maheshwar Thaunawjam na makha tana hai Manipur da hojik thokliba irang ase chahi ani fagadaba numit kharani khakta makai silakle asuk koina satharakliba irang ase da Manipur miyangi oiba amat to oiba phirep ama loba ngamdaba asina irang ase thinthanaba masak amasu oidaba natte irang ase gi haurakfam kanana thokhali amadi karamna loigani haiba wafamda Manipur da lairiba miyam CSO amadi political parties singi masa masagi oiba motlai masi punama gasinakal amada thamlaga apunbagi oiba firep ama loba tangai fade adubu masi ngamdabadagi center na sumiyam asi mot manadi khangbadagi khudong saba lauraga irang ase ngasi phawba loisindana thambane
Irang asida maitai singi luraba laifam sing oiriba thangjing amani kauburuna singbada singkabada kuki singna yaroi haina thinglakliba asi isagi yumda ai isa changba yaroi haina thinglakpa sa manai masida kuki singda nonjaraga aikhoi changba yahan biu haiba political party sulaitaba natte manipur da lairiba political party singi ashoiba si magi party ki vote bank natraga candidate thokpiroi khanbadagi achumba wafa wangang bangamdaba amadi nakal animak yanaba chatnaba hotnabadagi ngasigi irang ngasi sangthabani haibada haimanba thokloi nakal amoromda India ki constitution piba fundamental rights kaya khongoi naduna thamlaga hojikta kuki maitai wari sanau haibasi achumba khongthang nate kuki gi lairiba terrorist sing makoi gi leiba se so amadi lup singa pun satminai haibasi miyamna loina yanaraba wafamne masida manipur gi irang ngasi loishinna ba kuki terrorist singa faminaraga wari sanabagi wahan thok laite Masigi mahutta India ki mayokta laiba misam hatpa terrorist sing asigi mathakta military crackdown chathaduna terrorist sing asi takhai ga dabane masi pangthokpagi mahutta tungda bot fangloi haibagi amagisu yenglaga thabak paikhat panadi irang asigi waroshin purakpa ngamloi haujiki irang asida kanana asumba kanana aranba kanana leibaki kanana ani sabino haiba loina mayak sengna urabane masida leibak miyam na yadaba mi udu yade haibiu makhoibu Saugat patoksi ani sabi tawraga maribak yontokadaba lusingba adu maranai thadok pikho madu khakta da irang asi waroi cinema puraktuna manipur kaiba yaroi haiba wafam adu fongna lauba ngamba loinana manipur kanba ngamgada bani haiki Aku ini bahawa ijazah itu manipur itu bahkan lebih pakai wari kamu pun macam dia acung wari kamu pun macam tadi parti ini ideologi itu saya pun beragam aku isi macam tu tapi ada ko aku ini macam ini lan hobi mana teko uki ini lan hobi ni ko mau ini mai harap pada kita hobi ni ko si mau ini lali ko terorisme activities yang mau ini orang ni ko aku saya ulang kolektif idea semua bukan macam dah nah aku ini buat lagi tu sudah suya saya nak harap aku ini kita orang yang biu ko saat ini biu ko Seno seno tamsanu little flower tamsanu imna ko da tamsanu any akoi government school pharaba mayam su khole hoje tamsanu any tamsanu one ga tinjan basi kya target ka bero amma ka tinjan basi ko kya target su ke bero one plus one kya hai two type 1 plus 1 se 2 ne se khanga bane ba 1 plus 1 se 2 amma ka tinjan basi ani tai khanga bane khanga bane ba ado amma ka tinjan basi manga tai hai ya ka bero yaroi ko Senjo setagi, aku ini ama kabar tinggal pada mengantai di flower dagi aku. Aku ini ama kabar tinggal pada huntai. Kadang aku ini ama kabar tinggal pada tarian tai. Kahadi apa kahadi boleh. School mana dapat tu kita tung inna. Phone mana dapat kau payah apa kahadi boleh. Aku sedih kita orang. Political party mana dapat tu kita tung inna. Memorandum mana dapat kau bisa deh. District Health Society Thawal gi makha da leiba District Quality Assurance Unit na sinduna ngasi Thawal da Disaster Management ki matang da nongmagi oiba training program ama mock drill yaw na pangthokre DC Thawal gi complex da leiba election counting hall na pangthokpa training program aduda State Disaster Response Force SDRF ki official singna District Health Society ki makha da leiriba medical staff singna mock drill yaw na tongan ba disaster gi maram da training pikhi thorum gi saruk ama oina District Asigi Deputy Commissioner Ahantem Subas na kumja lisingani kunhumdoi kunmari amasung lisingani kunmari kunmangagi kaya kal award su yanthokhi kumja lisingani kunhumdoi kunmari gi oina state level committee amasung district level committee na piba kaya kal award atu district hospital Thawal na commendation award lupa lakh ahum PIC Lilong na winner award lupa lakh ani PIC Sarangpat na commendation award lupa lising yangkhai AAM Kekman na winner award lupa lakh ama amadi AAM Haukha na runners up award lupa lising yangkhai ga loina na phangkhi loina na kumja lising ani ga kunmari kunmanga gi oina CIC yari pok na commendation award lupa lakh ama PIC Lilong na winner award lupa lakh ani loina na PIC Sarangpat PIC Khongjom PIC Nongpok Sekmai amadi PIC Phogden na commendation award lupa lising yangkhai phangkhi aduga AAM Thoksom Bengi na winner award lupa lakh ama AMM Wangkhem na runners up award lupa lising yangkhai phangkhi aroibada AMM Taramathoida commendation award oina lupa lising kunmanga gi award su pikhi athoiba mithunglen gi warol pibada DC Thawal Ahantem Subas IAS na hai hospital haibasi mafam degi lakpa ana ayek sing leibana mai holang pok thoklakpada yamna amang ata tholakpa yai maramatuna
District asida lairiba lenga ki hospital singi staff singbu training piba mathau tai haiba wakhalolda training asi pangthokpani kaya kalp award ase chai khudingi laurabadi hospital gi award pasing mengkhatpada sauna mateng oikani maramasina asikumba award ase chai khudingi lauba ngamna bahona se haiki the institutions is the really sidagi jusa khro matung ai training yaw da kamu da sukar da message se pass ho bi wona kai no da ni kulaf kai no walk karo ko ni nan nan ai ga nan na ka khana sa kar do problem na ko dai na message pass ho bi wona tum sake air award I see ana question ti ko pe kha ko mane ma ai di moi ne ye ga do bi criteria se kari no na lai no na ka ni na ye ga do ko ke se koi na khana ni na to de hai na koi ne emphasis pi ra lung dam में infection control के तरीके से फसना तो भी रगदी कोई न सही खुदे की मसीगी अवार्ड से लोग बंग मगदी कोई की इंस्टीट्यूशंस ने लेजरी बा अवार्ड अपासिंग लाइन में सारू कोई दिया सोसाइटी ने फाहो को या बगते नसा नसा में मिंग फिर अपनी ना पीने इबो पैसा सिंग सिसु इन रिक्वेस्ट हजन हजन तो जब इस हेल्थ इंस्टीट्यूशन की अवार्ड अपा तंग तो रेसु मेक ऑफ तो या बगते कोई काहू ना बगन से अदुगा सही खुदिंगी कोई मसी फंगना अदुम होना बकई गई अंदर स्टेट की मीटिंग में ऑब्जर्व होता तो सही खुदिंगी फंग कामू नहीं है स्टेट तक लिए कोई नहीं है खंडे गवर्नमेंट की फंड्स की मतम संबंधित लाभ का नन मतिये को मैं आऊँ नहीं है अदुन सिटी पैसा से ना तो लगे कोई यावा ना पासे लॉजिस्टिक सपोर्ट तो हुए रसू अदुनी स्टाफ से फंग ना बस होगी तो रसू इतना रसू कोई ना मतिये को आम भी आएगा ना Manipur University ki Research and Development Cell Manipur Institute of Management Studies MIMS Kolkata na punna sinduna business design and knowledge based starts of haiba hiramda ngasidagi hoduna numit nini sathakada workshop amangasi MU gi Vishi Court Hall da hodokre thoramadu da Manipur University ki Vice Chancellor Professor and Lokendra Singh na thobi mithung Research and Development Cell School of Social Sciences MU gi Dean Professor Memsa Loitongbam MIMS MU gi Director Professor Laishram Prabhakar Singh amadi IIMS Kolkata gi Chairman Dr. Sandeep Karna Jingbana akhanaba mithunglen sing oina saruk yakhi workshop hagdopagi thoram asigi nungi oiba warol piraduna MU gi Director Professor Ses Ibohal Maitai na phongdorak khibada leibak ama saukhat pa haibase har education ge system fagat pa matamda oiba ngamgani ana wakhal losing puthokna isane sabu thabak bizaba ngamna na bohona bada education ge support yamna sangi vikshit bharat lisingani nifutaret ki makhada tongan tongan ba lamda entrepreneur oibaga loinana saukhat pa lamdam ama oiba ngamna na bohona riba sida ekoi punamakna apun bathodang lomina se haiki Amarom da thoiba mithungi warol piraduna Professor and Lokendra na phongdokhibada e pau gilamda loinana article na singbada business ki maramda miyamda khanghanba wat padawna tawribasi akhang ahi singna kharaga hena tongan tongan ba media singda khanghanba ngamlagadi economy modernization da asoba inot ama piba ngamgani hairaduna ngasi hogdokle workshop asida kharaga hena khana nainaduna honglakli business ki lamda hena kanama piba oirasanu haiki workshop asida mapandagi maming lairaba institute singdagi khangairaba mioi kya yauna maming lairaba businessmen singna workshop asigi technical sessions singda wangangani hairi you'll find that the ratio, you'll find that the percentage of articles published either in Manipuri or in English or in Manipur, write-ups on economy, on economic modernization, on trade and commerce are so few, which means that the intellectuals, the academics, the learned, educated community also, they have not been able, for some reason or the other, to push through this process of economic modernization. And this is the need of the hour, and this is an area in which this seminar should be going to discuss in this very, very important, say, workshop on say, business design and knowledge-based startups. Manipur lenga ki Directorate of Environment and Climate Change ka kusam naduna Thobal College amadi college asigi NSS Unit Sing NCC Internal Quality Assurance Committee IQAC amasung Green Audit Committee na punna sinba
Banning the use of single-use plastic on the college campus haibasida campaign among ngasi Thobal College ki multi-purpose hall da pangthokibaga loinana college campus da plastic ki arem akhak singsu sengdokre campaign adu hodopagi thoramaduda Thobal College ki principal professor M Bina Devina athoiba mithung aduga Thobal College Teachers Association ki president and Ibo Bina thoramapu aiki Thoromgi manung channa ngasi ge thoi mithung Professor M Bina na saruk yariba singa punna aikhoi single use plastic sizinararoisi plastic ki amangba singa du miyamda khangansi amadi aigi laikai aigi iraibak iramdam amasung aigi planet asi plastic free ohelasi haina punna wasak sakminakhi loinana athoiba mithung lenna Thobal College campus single use plastic free campus ni haina sulak thokhi Thoronggi sarukama oina saruk yakiba oja singna mairoi single loinana college campus adugi akoibada plastic are akhak sing sengdok minakhi thoramaduga mari lenana Professor M Bina na fongdokibada mausa ki khalda amani aikhoi mioibada plastic na oihaliba amangba akaiba kaya adu khanghanabagi pandamda ngasi ki campaign ase sinjabani aikhoina plastic ki polam sing sizinarabasu amukta sizinabiraga Amuk hana season bidanaba mafam sabada thambibaga loinana kaithel da pochai leiba chatpadasu polythene gi mahuta atai hapyaba khawsing season abiu haina so appeal tokhi Single use plastic ban to gaba tare ga dia ko hen hazak kana la ka ba ko asi sabu ya ru composition me am sina ko ni be gi hazak da solo ko me am ma le be gi mango me am so ko awareness fi le be gi na ko si sinja ba ni na ina mi sta apple to jani be gi water bottle ko plastic ki se ko si na be lo ba one time lo ga to pu ga reuse to bi da ba ga marketing che pi ge hara ga su marketing back ku bi ba me am se ko me am na hatta mi na ba na ko ke ko si so ko sa ta me am na si every nook and corner of Lumba, plastic bottle, correctly, Kunji Janana, Sesta, collect of Zare, Duna, Sigi messages, pinning by the King as basic programs of Messenger. World Soil Day Gamari Lenana Manipulinga ki Directorate of Environment and Climate Change ki Green Education Program gi makhada state asigi mapham kya da pangthok naribagum plastic free zone and enforcement drive on ban of single-use plastic in the college campus haiba hiramda YK College Wangjing Environment Club IQAC and NSS Unit 1 and 2 na sinduna nongmagi oiba awareness drive among asi college asida pangthokre YK College ki principal Professor K.S. Chukindro madi college asigi physics department ki head associate Professor O Binoy Kumar na athoiba mithung amadi thoram mapu oiduna pangthokiba thoram aduda college asi plastic free zone ohelasi haina oza amasung mairoi sing punawasak longmina bagalloinana college campus manung da taramba plastic ki polam sing sit sengdokpagi drive ama punna sathamina khi loinana plastic na akoibagi phibam amasung aikhoi mioibada manghangadaba kayagi matang da suwangang khi thoram aduga mari lenana principal Professor K.S. Sugindro na fongdokibada plastic na aikhoi gi leibak leihauda manghalliba amadi masina Tungda environment ta kai hogadaba kaya adu yenglaga college asina su deputy commissioner Thawal gi pautak amagi makhada ngasi gi awareness program asi pangthokpani Manipulenga ki environment and climate change department ki maikai dakisu college asigi damak plastic bottle bank ama pibirakpa madi mairoi singna su awareness campaign asibu mai pakhanbi bagi damakta apenba fongdokhi Manipur ke badi world ki oiba global ki issue mo idana plastic ki mayam ama mayam lakpa ato plastic te ki ko tholakpa tongan ba plastic mai thabadi ki tholakpa cancer ko ibela mayam ama ade plastic yamna cover tawle hi ba mafam sing tu da pambi malama se sing jarne to ngamakta ba ade ki ayam bana soil le le hi ba plastic sing chei kya tu bangam da ba adu ga hai ba plastic sing jina okay pambi sing pasana growth pasana lakpa ngam da ba akona pami ba size amadi pothok to ngamakta ba masi maram adegi tongan ba sidigi matai da amadi chawra turel gi matai amadi even Manipur gi turel kaya da plastic ki dumping site oirakpa mayam si ki mangja ba khajik dang kokma ngamgadra ina college gi wajasing na amadi Directorate of Environment and Science and Climate Change mai lenana adaga maruina DC Thawal de ki pibirakpa advice ki matungina Environment and Science Department akoi wajasing na sinbiduna masigi thoram si pangthok jabani
Waikhom Mani Girls College Thobal Okram ki Department of Sociology and Education senduna ngasi college asigi holda Rethinking Modern Manipur Today and Tomorrow haiba thimda nongmagi oiba special talk ama pangthokre ngasi special talk ki thoramatuda Manipur University Associate Professor Noni Arambaina resource person oina wangang ki thoram aduda Waikhom Mani Girls College ki Principal Hanjabam Manoranjan Sarma College Asigi Sociology Department ki Associate Professor B. Devadatta Sarma Susaruk Yaki. Mahairoi Khunai amadi lebak miyangi kathoklaba I haiba sida yumpamoiduna Democratic Students Alliance of Manipur de samna chahili sang sitna sathaduna lakpa Marifu Humdoi Suba Mega Blood Donation and Awareness Cum Voluntary Blood Donation Camp 2025 ngasi Babina Hospital Sajiwa Jenims Rims Siza Hospital amadi District Hospital Thobal da pangthokre haidiba tongan mafam da pangthokriba blood donation aduda punna donor sa mahenbana EPK loinana ngasigi mafam manga da pangthokriba blood donation camp maduga mari lainana Desamgi Health and Environment Secretary Huidrom Johnson maitai na phongdokhibada mahairoi lup asina EP bagi thoram asile palaitana pangthokpagi maramdi iramda masibu mikha pon danabagi damak thawai thakraba athobi singi mafam dai kai khumnabu utpagi wakhalolda EP bagi thoram asi pangthokpane ngasi donation camp asina lamdam asid leiriba igi award pasing asi mengkhatpa amadi I kap tuna laying liba patient kaya da mateng pangba ngamnaba masak amo oiribane hairiba camp asi donor kayana EPB bagi damakta lup asigi maikai dagi ikai khumnabas ulakle lamdam asida voluntary blood donor gi masing asi yamna walak pamaramna EP ba yaba mioi singna EPB duna tangna phangba mioi bagi punsi amuk kanbina ba hainasu apil tokhi The Kadazit Youth Welfare Associated Club Kaiwak na sinduna wabagai Kadazit talaiba Kaiwak ground the thasi tang mga dagi hoduna sa tharakli ba Kaiwak Trophy 5-man night football tournament na sige ngarang tara mga ni sanba numit ki ahanba matchta Virat FCB Kaksing Khunongna WSWC wabagai tera urak pupanjil aniyama damai thiba pi kre ani super match ki oina Kaiwak B wabagai Kadazit ka thengna gadaba mahaki lamba Kairak FC Kairak lakhidaba Maramna Kaiwak B wabagai Kadazit na walk over fangki ahum suba matchta WESC wabagai thingil laikaina tangkham laipuba FC bu taruk ahumda maithiba piki ngasi numidang tournament asigi tara taruk ni chanba numit ki oina ahanba matchta NPSA lamjao amadi SSC langmaidong na sanagane ani suba matchta Pumlen FC amadi Evolution FC ningthaukhonga sanagani loinana ahum suba matchta Langlen FC lamjao amadi Kennedy FC Bishanpurna sanaragani hairi loisilakpada marui papau amuka hana pizari Khangaboki Arong thong makhonggi lambi chatfamda yungkai sajilakpadagi khoisaunaraba miyamna haurakduna sidokre police ne tear gas cell kaya kaptuna miyam tankhaina bokhonakre Police ki custody da laikhitraba khoisnam sanajawa mishiga mari lenana senari police commando singmatik sabas terak piu haiduna ngarang numidang lamlong kaithelda maira paiduna miyamgi khongjang changsin kre Wabagai lamkhai bazar manakta leiba mil ani maina tumna sakre lupa la kontrani thoirong gi oikata ba polam sing mang takhan kre Amadi Manipur dagi IAS officer ani haibadi Dr. Bunlunmang Walnam amadi ke Moses Salaibo Minister of Finance ta Secretary Singwina halakre Hauzi Fawbagi ISCOM News na pisaba Manipuri pau matang asidului jare miling tabiri basing bomu kana khurumjari